कुगोनो खुरुमजरी मैम के चैनल पोथामिनसी खमिनसी चैनल सिना कोई नोमाइजिंग निमित खुदिंगी चयुलगी राशिफल आदुना मतम कयागी ममांगदि होना दुम कोई संदोक्तुना लाकपनी मयामगिदमक्ता खुदोल तमजदुना लाकपनी अदुबु अैगी तोंगानबा थबक खरदगी वीडियो थागतप नंगदबा अदो हनकसि खरा वीडियो सुम थागत जरगे हदुना य हौदोक्चरबनी लाइव सु थाबा हौजरबनी अदुगा अदुमक लेप्तना मयामना ताकपिरकपी मतुंग इना चयुलगी राशिफल सु अदुमक नोमाइजिंग निमित खुदिंगी थमजरगे असिदगी हौजगदोरिबनी अदु मतम खर लेपखिबगिदमक्ता मयामना ngakpigani aduga channel asisu matam koina video thagalu targa su mayam na ina mamang thaga sakiba mayam singdo leptana dum yengbibana maram orga subscribers su 2 lakh yauduna lerame masigi damakta subscribe to biriba viewer sing kwai khudimok po channel sigi maikai degi yamna thaga saban nuai jaba phongdok cheri karina laman singadom na kangde ado adum yam nuai jare tare ngarang si 200k yaunirame masigi damakta इन हुनजरीबा तौजरीबा मैम मतम खरा थागतपा ngमगिदबा तारगसो अमांग दैना थागसरंबा वीडियो क्या मयांगी काननबा हायदुना निम्बालो लमजिंगी करिगी तोंगान तोंगान वीडियो क्या थागकिबदो हजि लेप्तना दम यंगबिरकपसिना मरम ओरगा लेप्तना सब्सक्राइब तौबिरकपसिना मरम ओरगा दम अई सिगी थाखि योबु ngमजबनी मखाताना मयामना नुक्सिबिरिबसिदा गी ओइना इन मयामना पामजरीबा मयामना खनबिरकपा टॉपिक क्या दो लेप्तना दम थागसरगे हायबा वाफमसे सिगी वीडियो सिगी अहामुक चयुलगी राशिफल से अमुक नौना थागसब हौजबगी अहानब नमिसिदा मैम वाफमदि थमजरी हाइनिंगाय लेतना नुंगाय हेतारे दुना ngasiदगी हौना अमुक अखोई चयुलगी राशिफल से खुदोल तमजरगे ngasi सेप्टेम्बर की तांग 9 नि ngasi सेप्टेम्बर तांग 9 सिदगिना लाकदरिबा सेप्टेम्बर की तांग 13 फाउबगी ओइबा चयुलगी राशिफल से कोई मतम खरे लेबु मतुंगी अहानब तांककी ओइना ngasi अमुक म्यामना खुदोल तमजगे दुमक महौसागुमना राशिफल से अखोई तांक अनि थोंना थमजबा दुगी मनुंग चन्ना दुम ngasi से तांग 9 दगिना तांग 10 फाउबगी अहानब तांककी फॉल अमा राशिफल कुदिमक्ता अदुगा तांग 13 दगिना अमुक तांग 13 फाउबगी राशिफल सिंगसे राशिफल कुदिमक्की म्यामना थमजरबा मतुंगदा राशिफल कुदिमक्की ओइना हक्सांगी ओइबा चयुलसिदा अदि महै मसिंगी अमदि मरु ओइना मयामना खंबिनिंगिबा पाखंग लेसाबसिंगी फॉलना करी लेरि हाबदो अदम खुदोल तमजरके हेतारे सिलवरगा तोंगान तोंगान वीडियो सु दुम थागसरगे लानसु यामना कल्ली अदुना कोई मणिपुर के सक्तम से कायदनबगी दमतो से कोई खुंखम सेनना लेपमिनसी हाबा पाउजेल सिसु पिजगे लेपतना कोई होनमिनसी चैनल सेनसु अदम ममांग तकता लाना सोन क्रबा कयादा अदि अवाब क्या नंगब क्या सिंदा सचतुना नुसिजबा व्यूअर्स सब्सक्राइबर सिंगदा मतेंग पांगिनदुना कयाम सतदुना लाई मखातानसु दरकार लेबु खुदिमक कोई अदम लान द फील्ड दम कोइना मक ताब ngमद्रगसु चंगसिलिबा सिंग लान यावरिबा सिंगदसु कोइना मतेंग पांगबगी थबकसे अगे नुसिजबा व्यूअर्स सब्सक्राइबर सिंग लेबदना दम तोमिनसी मयामसु सजेशन पुथोपिरो हायतारे सुमाइना हमजगे अदो अयाम सान हाइजरोगे ngasiगी राशिफल सेदा दम अई मयामदा खुदोल तमजना होनजरगे मेष राशिफल दगी मथंग मनाव नायना दुम चथजरगा अरोइबदा मिन राशिफल लोकतपदो दुमाय अदुगी चांगद सुम तौजरके खुदोल तमजगे सेप्टेम्बर की तांग 9 दगिना लाकदरिबा सेप्टेम्बर की तांग 13 फाउबगी ओइबा चयुलसिगी राशिफल खुदोल तमजगे यंगतामिनसी मैम अदुदे हेक्ता हौजरगे को हानबसे मेष राशिफल दगी आई पाखसगे मेष राशिफल से हानब तांकक्ता तांग 9 दगिना तांग 10 फाउबगी मनुंगसिदा को खुकी पंदुना लेरंब सेल फंगबा मतम ओइगनी अदुगा मरुप अनौबा मरुप खरा थेंगनाबा फंगुनबा मतम ओइगनी वखलदि खरा यामगनी अदुगा मथौ खरा यामगदबा मतम ओइबा मसादगी सेल सु खरा चटकनी सेल मखों पांगनी तबुतबु लेमोरिबा तांग 13 दगिना 13 फाउबगी मनुंगसिददि नुंगाइबा अनौबा पाउ सि खरा ताउ हाइबलै सासन लोइबिरिबा सिंगी ओनदि सासन की करबारदा करबा तोबिरिबा सिंगी ओनदि खरा मांगबा लेगिनी तोरंबा थबक सिदगी हमसे काबा नत्रगा कुमथाबा होंगोंजिन खरा दम लेगिनी हक्सांगी ओनदि ख्वांग खरा नुंगारोइदबा अदुगा महै मसिंग तंबिरिबा महिरोइ सिंगी ओनदि हेंगतपा हंथबा हाबसि लेरोइ मयाय ओइना चटकनी
पाखंग लेसाबीसिंगी ओइना चयolsida मेष राशि फलगिसे हाइना सिंगनौ हाइब मतमने असुमना अनि सुबदा वृष राशि फलसे अमुक खुदुल पिजगे मयामदा खुदुल तमजगे तांग निपान दगिना तांग 10 फावगी मनुंगसिदा मिंगोन लेखिबा सेलसि फंगदब मतम ओइबा हाइतारे अदुगा लेफम सु खरा होंगे मरी मता खर चावगनी येकनबा यामगनी पुंगिसै तौबसिंगी कानाब खर लेगनी अदुगा लेमहोरिबा तांग 13 दगिना 13 फावगी मनुंगसिदा कारबार तौबा चकटपा अदुगा लमदसु खर सत्पा मतम ओइगनी सेल मखोंग पाली हक्सांगी ओइनदी कोक खर नुवाइदबा मतम ओइगनी महिगी ओइनदी दुम फगनी अदुगा पाखंग लेसाबीसिंगी ओइनदी थाजदना यामना थुंगनगदबा मतम ओइबा हाइतारे असुमना अहुम सुबसे मिथुन राशि फल ओइबिरिबसिंगी दमकता अमुक खुदुल तमजरके मिथुन राशि फलगिसे हानबा तांका की तांग निपान दगिना तांग 10 फावगी मनुंगसिदा मिंगोन लेखिबा सेलसे अदुम खरा फंगबा मतम ओइगनी वखल दिखरा वांगना वांगना वखल सागतुना लेबा मतम ओइ दो अनौबा थबक की प्लान सु जुम तौबु ngमगदबा मतमनी लमतु खरदि चटकनी लोइनना पोचै मानचांग प्रॉपर्टी खरा अदुमक लेपसिनबा ngamba matam ओइरी अनौबा नुवाइबा पाउसु अदुमक तागनी कारबार तौबुरिबसिंगदा मिथुन राशि फलद लेबिरिबसिंगचे आकक्सिदा कारबार तौबसिंगिदी ओइनदी याम चौखटबा मतमनी दुलेमोरिबा तांग 13 दगिना 13 फावगी मनुंगसिदा हम होंदो होंजिन खरदि लेगनी को दुगा लमदा चटपा दुम काइदे खर चटकनी हक्सांगी ओइनदी थोइना अकाइबा लेते महिरुइसिंगी ओइना महिमसिंग तंबिरिबसिंगी ओइनदी मयाय ओइना दुमक लेगनी पाखंग लेसाबीसिंगी ओइनदी सिमसु अखोइगी वृष राशि दौना मिथुन जो अदमक थुंगनौ हाइबा ले सुमना मिथुन राशि फलगी पाखंग लेसाबीसिंग थुंगनख्रबा मतंगसिदा कर्कट राशि फलगिसे अमुक खुदुल तमजरके हाइतारे कर्कट राशि फलसे तांग 9 दगिना तांग 10 फावगी मनुंगसिदा नुंगाइबा अनौबा पाउ खरा अदुमक तागनी मागी ओइना वखलसु यामगनी दु मथौदी खरा चिनबा मतम ओइ लाइटिंग थबकता तंग पुनिंग चंगनी मोइस मतम सिदा दु पुंगिसै तौबा अदुम कानगनी लमदा चटपा थोइना काइदे अदगी लेमहोरिबा तांग 10 द ngakpigani tang 13 dagina 13 फावगी मनुंगसिदा सांगागी कारबार तौब्रिबसिंगदा सेल खरा मांगनी हाइतारे हाजदना महिगी ओइनदी अतनब खरा फावगनी महिरोइसिंगी हक्सांगी ओइना थोइदोन अकाइबा लेते अदुगा पाखंग लेसाबीसिंगी ओइनदी हाइना सिंगनगनी ओके होजिक अखोई अंगांग अखोई हाई फेवर तौगिबदगी चटपदा ngangbidaba haitare sahi ani makai sore ukta khongman dagini ngasi je tang 13 tha mari 2024 ko namisidi khoi ge sahi hidak piba phaito laipi hayeng first morning digi cha bhorani chatpa ngamdre ngang se ko aduna khoi ge mathang khara phagalakwi stage tam ani suma face maina logjake ahum suma face farakanda han boy ngasi gi record kitang lehona khoi logjaban thank you जी हान बगी फेस न चटप गमदबे हुजिति कोकता खोमन गिदु ngasi चटला रे गांग जे अदा सोम नमला चटप गमदबा गांग जे ngasi हगोला बथन चलम बसी अंगक प मन को कोने पिजे बसी बॉक्स समता गारि बनी हाइतो लाकी स्टेम सेल ngasi चटले को यम नुगाइ रे पेरेंट्स के यम हराउ दना हिदा मुक पुबिरो न ngasi को हिदा थिन बला आइन हाइतरे यम नुगाइ रे थैंक यू फजना फरानी अदुदी मथंग से सिंह राशि फलगी तरन अमुक ताब माले सिंह राशि फल से हान तांका की तांग 9 दगिना तांग 10 फावगी मनुंगसिदा लमदा चटपा थोइदोना काइदबा मतमनी युंग मनुंग सिमजिन साजिनगे खनबदो दुम साजिन ngangdaba matam ओइ दु सेलदी खरा मचित मचित दुम चकनी यामना मक नत्रगसो अनौबा मरुप खरा फंगनी उनगनी सागे हानादगी तौरिबा कारबार अदुम चौखटकनी लेमोरिबा तांग 13 दगिना 13 फावगी मनुंगसिदा लाइटेनगी थबकता लेकाइगी थबकता पुनिंगसंगबा मतम ओइगदरे सेलदी अदमक खरा चटकनी अनौबा पाउ तागनी चुम्बा तोंनिंगनी हक्सांगी ओइनदी मिटसि खरा इथा थाजदना नुंगारक्तबा मतम ओइगनी महिगी ओइनदी काइदे अदुगा सिंह राशि फलगी चयolsida पाखंग लेसाबीसिंगी ओइनदी को दुम हाइना सिंगनबा मतम ओइगदरे हाइतारे अदुना मथंगदा कन्या राशि फलगी
ꯉꯁꯥꯏꯗꯒꯤ ꯈꯧꯔꯥꯡꯅ ꯉꯥꯏꯕꯤꯔꯤꯕ ꯀꯟꯌꯥ ꯔꯥꯁꯤꯐꯣꯜ ꯑꯣꯏꯕꯤꯔꯤꯕ ꯚꯤꯌꯨꯋꯔꯁꯤꯡꯒꯤ ꯗꯃꯛ ꯈꯟꯖꯔꯒ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤꯁꯤ ꯊꯝꯖꯔꯛꯀꯦ ꯇꯥꯡ 9ꯗꯒꯤꯅ ꯇꯥꯡ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯑꯗꯨꯝ ꯁꯦꯜ ꯃꯈꯣꯡ ꯈꯔ ꯄꯥꯡꯒꯅꯤ ꯍꯥꯏꯕꯗꯤ ꯁꯦꯜ ꯈꯔ ꯆꯠꯀꯅꯤ ꯃꯊꯧ ꯈꯔ ꯆꯤꯟꯒꯅꯤ ꯂꯩꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯈꯔ ꯇꯧꯒꯅꯤ ꯑꯗꯨꯒ ꯑꯅꯧꯕ ꯄꯥꯎ ꯑꯗꯨꯝ ꯇꯥꯒꯅꯤ ꯃꯔꯤ ꯃꯇꯥ ꯆꯥꯎꯒꯅꯤ ꯁꯨꯕ ꯅꯣꯝꯕꯗꯤ ꯀꯥꯟꯅꯕ ꯑꯗꯨꯝ ꯈꯔ ꯈꯔ ꯐꯪꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯔꯨꯞ ꯌꯥꯝꯒꯅꯤ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 12ꯗꯒꯤꯅ 14 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯑꯗꯨꯃꯛ ꯈꯔ ꯉꯝꯒꯅꯤ ꯃꯤꯉꯣꯟꯗ ꯂꯩꯈꯤꯕ ꯁꯦꯜ ꯐꯪꯕ ꯃꯇꯝ ꯑꯣꯏꯒꯗꯔꯤ ꯂꯩꯀꯥꯏꯒꯤ ꯊꯕꯛꯇꯁꯨ ꯑꯃꯗꯤ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛꯇꯁꯨ ꯃꯊꯧ ꯌꯥꯝꯅ ꯆꯤꯟꯖꯕ ꯑꯣꯏꯒꯗꯔꯤ ꯆꯌꯣꯜꯁꯤꯗ ꯀꯟꯌꯥ ꯔꯥꯁꯤꯐꯣꯜꯒꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯃꯇꯝ ꯂꯩꯒꯅꯤ ꯃꯍꯩ ꯏꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯊꯣꯏꯅ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤꯁꯦ ꯀꯟꯌꯥ ꯔꯥꯁꯤꯐꯣꯜꯗ ꯂꯩꯔꯝꯕꯁꯤꯡꯁꯦ ꯄꯥꯎ ꯐꯥꯎꯗꯣꯛꯅꯔꯝꯗꯕ ꯂꯥꯞꯊꯣꯛꯅꯔꯝꯕ ꯀꯌꯥꯗꯣ ꯄꯥꯎ ꯐꯥꯎꯗꯣꯛꯅꯔꯒ ꯅꯛꯁꯤꯟꯅꯕ ꯃꯇꯝ ꯑꯣꯏꯒꯗꯔꯤ ꯍꯥꯏꯇꯥꯔꯦ ꯑꯁꯨꯝꯅ ꯇꯨꯂꯥ ꯔꯥꯁꯤꯐꯣꯜꯒꯤ ꯈꯧꯔꯥꯡꯅ ꯉꯥꯏꯕꯤꯔꯤꯕ ꯚꯤꯌꯨꯋꯔꯁꯤꯡꯒꯤ ꯑꯃꯨꯛ ꯈꯟꯖꯔꯒ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯇꯨꯂꯥ ꯔꯥꯁꯤꯐꯣꯜꯒꯤ ꯇꯥꯡ 9ꯗꯒꯤꯅ ꯇꯥꯡ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯋꯥꯈꯜ ꯆꯔꯥꯡꯅꯕ ꯃꯊꯧ ꯆꯤꯟꯕ ꯑꯣꯏꯒꯅꯤ ꯁꯦꯜꯁꯨ ꯑꯗꯨꯃꯛ ꯆꯠꯀꯅꯤ ꯃꯔꯤ ꯃꯇꯥ ꯑꯗꯨꯝ ꯊꯨꯡꯂꯒꯅꯤ ꯑꯗꯨꯒ ꯀꯔꯕꯥꯔ ꯇꯧꯕ ꯅꯤꯡꯕ ꯊꯨꯡꯗꯕ ꯃꯇꯝꯗꯤ ꯑꯣꯏꯒꯅꯤ ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯈꯔ ꯂꯩꯒꯅꯤ ꯃꯔꯨꯞꯅ ꯌꯦꯛꯅꯕ ꯑꯣꯏꯕ ꯌꯥꯝ ꯊꯥꯖꯗꯕ ꯃꯔꯨꯞꯅ ꯌꯦꯛꯅꯕ ꯑꯣꯏꯍꯜꯂꯛꯄ ꯃꯇꯝ ꯑꯣꯏ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 18ꯗꯒꯤꯅ 14 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯏꯁꯩ ꯇꯧꯕ ꯆꯥꯎꯈꯠꯄ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯌꯦꯡꯕ ꯄꯥꯝꯖꯕ ꯃꯇꯝ ꯂꯦꯟꯗꯨꯅ ꯂꯩꯕ ꯄꯥꯝꯖꯕ ꯑꯗꯨꯒ ꯁꯤ ꯑꯣꯏꯗꯨꯅꯁꯨ ꯇꯧꯗꯕ ꯌꯥꯗꯗꯅ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯂꯩꯈꯤꯕ ꯃꯇꯝꯁꯦ ꯁꯨꯝꯅ ꯂꯩꯒꯅꯤ ꯆꯌꯣꯜꯁꯤꯗ ꯑꯗꯨꯒ ꯇꯨꯂꯥ ꯔꯥꯁꯤꯐꯣꯜꯁꯤꯡꯁꯦ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯑꯀꯥꯏꯕ ꯊꯣꯏꯅ ꯑꯗꯨꯝ ꯂꯩꯔꯣꯏ ꯆꯌꯣꯜꯁꯤꯗ ꯃꯍꯩꯗꯤ ꯈꯔ ꯇꯞꯅ ꯆꯠꯀꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤꯁꯦ ꯌꯥꯝ ꯊꯥꯖꯗꯅ ꯍꯩꯅ ꯁꯤꯡꯅꯕ ꯑꯗꯨꯝ ꯂꯩꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯁꯨꯝꯅ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯐꯣꯜꯁꯤ ꯑꯃꯨꯛ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯇꯥꯡ 9ꯗꯒꯤꯅ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯐꯣꯜꯁꯤꯡ ꯂꯩꯕꯤꯔꯤꯕꯁꯤꯡꯁꯦ ꯁꯦꯜꯗꯤ ꯈꯔ ꯆꯠꯄ ꯅꯠꯇ꯭ꯔꯒꯅ ꯁꯦꯜ ꯇꯥꯍꯧꯕ ꯌꯦꯛꯅꯕꯁꯨ ꯌꯥꯝꯕ ꯑꯗꯨꯒ ꯏꯁꯥꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯕꯛ ꯑꯃ ꯍꯧꯗꯣꯛꯑꯒꯦ ꯍꯥꯏꯗꯨꯅ ꯋꯥꯅꯣꯝ ꯈꯣꯡꯅꯣꯝꯕ ꯇꯧꯕ ꯃꯇꯝꯗꯁꯨ ꯆꯀ꯭ꯔꯤ ꯈꯔ ꯊꯥꯡꯕ ꯑꯗꯨꯒ ꯃꯉꯣꯟꯗꯒꯤꯗꯤ ꯂꯧꯕꯤꯅꯕ ꯃꯤꯗꯤ ꯑꯗꯨꯃꯛ ꯌꯥꯝ ꯂꯩꯒꯅꯤ ꯑꯗꯨꯝ ꯆꯦꯛꯁꯤꯟꯕꯤꯕ ꯐꯕ ꯃꯇꯝꯅꯤ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 18ꯗꯒꯤꯅ 14 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗꯗꯤ ꯁꯥ ꯌꯦꯟꯒꯤ ꯀꯔꯕꯥꯔ ꯇꯧꯕꯤꯔꯤꯕꯁꯤꯡꯗ ꯁꯦꯜ ꯃꯥꯡꯕ ꯂꯩ ꯂꯣꯇꯔꯤ ꯌꯥꯎꯕꯁꯨ ꯊꯣꯏꯗꯣꯛꯅ ꯀꯥꯟꯅꯔꯣꯏ ꯁꯦꯜ ꯃꯥꯡꯒꯅꯤ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛꯇ ꯂꯩꯀꯥꯏꯒꯤ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯆꯪꯗꯨꯅ ꯂꯩꯊꯣꯛꯄ ꯑꯣꯏꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯋꯥꯈꯜ ꯐꯥꯎꯅꯕ ꯈꯔ ꯋꯥꯠꯀꯅꯤ ꯑꯗꯨꯒ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯄꯨꯛ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯂꯩꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯁꯦ ꯌꯥꯝꯅ ꯑꯇꯟꯅ ꯐꯥꯎꯕ ꯃꯇꯝꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯐꯣꯜꯁꯤ ꯌꯥꯝ ꯊꯥꯖꯗꯨꯅ ꯃꯨꯛꯅꯈꯤꯗꯕ ꯃꯇꯝ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯊꯪꯁꯤꯗꯤ ꯙꯅꯨ ꯔꯥꯁꯤꯐꯣꯜꯒꯤ ꯑꯃꯨꯛ ꯌꯥꯝꯅ ꯉꯥꯏꯕꯤꯔꯤꯕ ꯈꯟꯖꯔꯒ ꯙꯅꯨ ꯔꯥꯁꯤꯐꯣꯜꯒꯤꯗꯃꯛ ꯄꯥꯊꯣꯛꯄꯤꯔꯛꯄ ꯉꯥꯏꯕꯤꯔꯤꯕꯁꯤꯡꯒꯤ ꯈꯟꯖꯔꯒ ꯇꯥꯡ 9ꯗꯒꯤꯅ ꯇꯥꯡ 10 ꯐꯥꯎꯕꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯃꯅꯨꯡꯁꯤꯗ ꯃꯈꯣꯏꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯦꯜ ꯃꯆꯥ ꯃꯆꯥ ꯈꯔ ꯆꯠꯄ ꯑꯗꯨꯒ ꯏꯁꯥꯗꯒꯤ ꯂꯝ ꯄꯤꯊꯣꯛꯈꯤꯕ ꯑꯗꯨꯝ ꯈꯔ ꯂꯩꯒꯅꯤ ꯄꯨꯡ ꯏꯁꯩ ꯇꯧꯕ ꯖꯒꯣꯏ ꯏꯁꯩ ꯇꯧꯕ ꯀꯥꯟꯅꯕ ꯈꯔ ꯂꯩꯒꯅꯤ ꯁꯥ ꯌꯦꯟꯒꯤ ꯀꯔꯕꯥꯔ ꯇꯧꯔꯝꯕꯁꯤꯡꯁꯨ ꯇꯧꯔꯤꯕꯁꯤꯡꯁꯨ ꯑꯃꯗꯤ ꯇꯧꯒꯦꯅ ꯈꯟꯕꯁꯤꯡꯁꯨ ꯆꯌꯣꯜꯁꯤꯗ ꯆꯥꯎꯈꯠꯄ ꯂꯩ ꯇꯧꯕꯇꯕꯨ ꯊꯕꯛ ꯑꯃ ꯍꯧꯗꯣꯛꯑꯒꯦ ꯍꯥꯏꯗꯅ ꯋꯥꯅꯣꯝ ꯊꯣꯡꯅꯣꯝꯕꯒꯤꯗꯃꯛꯇꯗꯤ ꯆꯀ꯭ꯔꯤ ꯈꯔ ꯊꯥꯡꯒꯅꯤ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 18ꯗꯒꯤꯅ 14 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯈꯔ ꯂꯩꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯗꯤ ꯉꯝꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯊꯣꯏꯅ ꯑꯀꯥꯏꯕ ꯂꯩꯔꯣꯏ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯆꯀ꯭ꯔꯤ ꯈꯔ ꯊꯥꯡꯕ ꯃꯇꯝꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯂꯒꯅꯤ ꯑꯁꯨꯝꯅ ꯃꯊꯪꯁꯦ ꯃꯀꯔ ꯔꯥꯁꯤꯐꯣꯜ ꯑꯃꯨꯛ ꯈꯨꯗꯣꯜ ꯇꯝꯖꯔꯒꯦꯅꯦ ꯑꯗꯨꯗꯤꯀꯣ ꯃꯀꯔ ꯔꯥꯁꯤꯐꯣꯜꯒꯤꯁꯨ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯇꯥꯡ 9ꯗꯒꯤꯅ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤ ꯍꯥꯟꯅ ꯊꯝꯖꯔꯛꯀꯦ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯁꯦꯜ ꯊꯨꯝ ꯃꯆꯤꯠ ꯃꯆꯤꯠ ꯑꯗꯨꯝ ꯆꯠꯀꯅꯤ ꯆꯠꯇꯕ ꯌꯥꯗꯕ ꯂꯝꯕꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯋꯥꯖꯥꯎꯗꯤ ꯈꯔ ꯉꯥꯡꯅꯤꯡꯕ ꯃꯇꯝ ꯂꯩꯒꯅꯤ ꯇꯧꯕꯇꯕꯨ ꯃꯊꯧ ꯌꯥꯝ ꯆꯤꯟꯒꯗꯕ ꯃꯊꯧꯁꯨ ꯌꯥꯝ ꯆꯤꯟꯒꯅꯤ ꯃꯤꯒꯤ ꯑꯁꯣꯏꯕ ꯌꯥꯝ ꯎꯒꯟꯕ ꯎꯔꯒꯁꯨ ꯍꯨꯝꯃꯒ ꯊꯝꯅꯤꯡꯗꯕ ꯁꯠ ꯁꯠ ꯍꯥꯏꯗꯣꯛꯅꯤꯡꯕ
ꯑꯗꯨꯒ ꯃꯥꯅ ꯍꯦꯛ ꯊꯦꯡꯅꯔꯕ ꯎꯔꯨꯕ ꯃꯤꯁꯤꯡꯗꯨꯒꯤ ꯊꯕꯛꯇ ꯃꯥꯅꯗꯤ ꯅꯤꯡꯕ ꯊꯨꯡꯖꯗꯕ ꯑꯗꯨꯝ ꯂꯩꯒꯅꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 12ꯗꯒꯤꯅ 14 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯗ ꯆꯠꯄ, ꯂꯧ ꯏꯪꯈꯣꯜꯒꯤ ꯂꯝꯕꯤ ꯀꯌꯥ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯉꯝꯕ, ꯃꯤꯉꯣꯟꯗ ꯂꯩꯈꯤꯕ ꯁꯦꯜꯁꯨ ꯐꯪꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯒ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯣꯛ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯆꯀ꯭ꯔꯤ ꯊꯥꯡꯒꯅꯤ, ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯂꯒꯅꯤ꯫ ꯑꯁꯨꯝꯅ ꯀꯨꯝꯚ ꯔꯥꯁꯤꯐꯣꯜꯁꯤ ꯑꯃꯨꯛ ꯂꯣꯏꯔꯝꯗꯥꯏꯒꯤ ꯑꯣꯏꯅ ꯀꯨꯝꯚ ꯔꯥꯁꯤꯐꯣꯜꯁꯤ ꯑꯃꯨꯛ ꯄꯥꯏꯈꯠꯆꯒꯦ꯫ ꯇꯥꯡ 9ꯗꯒꯤꯅ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯦꯜ ꯐꯪꯕ, ꯂꯟ ꯐꯪꯕ, ꯄꯣꯠꯆꯩ ꯂꯦꯞꯁꯤꯟꯕ, ꯑꯅꯧꯕ ꯃꯔꯨꯞ ꯎꯅꯕ, ꯂꯤꯂꯥ ꯗ꯭ꯔꯃꯥ ꯌꯥꯎꯕ, ꯁꯦꯜ ꯃꯊꯧ ꯆꯤꯟꯅ ꯁꯦꯜꯗꯤ ꯑꯗꯨꯝ ꯂꯥꯛꯀꯗꯧꯕ ꯁꯨꯝꯕ ꯃꯇꯝ ꯑꯣꯏꯒꯅꯤ꯫ ꯑꯗꯨ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯂꯩꯔꯤꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯤꯡꯆꯠ ꯐꯪꯕ ꯃꯇꯝꯅꯤꯀꯣ ꯀꯨꯝꯚ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ꯫ ꯇꯧꯕꯇꯕꯨ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 13ꯗꯒꯤꯅ 14 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯑꯅꯧꯕ ꯊꯕꯛꯀꯤ ꯅꯠꯇ꯭ꯔꯒꯅ ꯊꯤꯀꯥꯒꯤ ꯄꯥꯎ ꯇꯥꯕ ꯂꯩꯒꯅꯤ꯫ ꯃꯔꯤ ꯃꯇꯥ ꯆꯥꯎꯊꯣꯛꯀꯅꯤ, ꯑꯗꯨꯒ ꯃꯔꯨꯞ ꯂꯝ ꯇꯨ ꯌꯦꯡꯕ, ꯃꯔꯨꯞꯁꯤꯡꯒ ꯂꯣꯏꯅꯅ ꯂꯝ ꯇꯨ ꯌꯦꯡꯕ ꯆꯠꯄ ꯃꯇꯝꯅꯤ꯫ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ, ꯃꯍꯩꯒꯤ ꯑꯣꯏꯅꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯂꯒꯅꯤ꯫ ꯑꯁꯨꯝꯅ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅ ꯊꯝꯖꯔꯤꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜꯁꯤꯗ ꯑꯔꯣꯏꯕꯗ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯅꯔꯤꯕ ꯃꯤꯟꯅ ꯔꯥꯁꯤꯐꯣꯜꯁꯤ ꯑꯃꯨꯛ ꯈꯨꯗꯣꯜ ꯇꯝꯖꯔꯒꯦ꯫ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯇꯥꯡ 9ꯗꯒꯤꯅ ꯇꯥꯡ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯃꯤꯟꯅ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯈꯔ ꯇꯧꯒꯅꯤ꯫ ꯂꯣꯇꯔꯤ ꯌꯥꯎꯕꯁꯨ ꯁꯦꯜ ꯃꯥꯡꯒꯗꯧꯕ, ꯁꯥ ꯁꯟꯒꯤ ꯀꯔꯕꯥꯔꯗꯁꯨ ꯁꯦꯜ ꯃꯥꯡꯒꯗꯧꯕ, ꯋꯥꯅꯣꯝꯃꯁꯨ ꯆꯀ꯭ꯔꯤ ꯊꯥꯡꯒꯗꯧꯕ, ꯃꯔꯨꯞꯅꯁꯨ ꯌꯦꯛꯅꯕ ꯃꯇꯝ ꯑꯣꯏꯒꯗꯕ ꯃꯇꯝ ꯑꯣꯏꯔꯤ ꯇꯥꯡ 9ꯗꯒꯤꯅ ꯇꯥꯡ 10 ꯐꯥꯎꯕꯁꯤ ꯃꯤꯟꯅ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯈꯖꯤꯛ ꯆꯦꯛꯁꯤꯟꯕꯤꯌꯨ꯫ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 13ꯗꯒꯤꯅ 14 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯑꯅꯧꯕ ꯃꯔꯨꯞ ꯃꯔꯤ ꯃꯇꯥ ꯐꯪꯕ ꯂꯩꯒꯅꯤ꯫ ꯑꯗꯨꯒ ꯉꯁꯥꯏ ꯆꯠꯈꯤꯕ ꯁꯦꯜꯗꯣ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ, ꯍꯥꯏꯕꯗꯤ ꯇꯥꯡ 13ꯗꯒꯤꯅ 14 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯃꯆꯤꯠ ꯃꯆꯤꯠ ꯈꯔ ꯐꯪꯕ ꯂꯩꯒꯅꯤ꯫ ꯄꯣꯠꯆꯩ ꯂꯦꯞꯁꯤꯜꯂꯤ, ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯕꯛꯇ, ꯖꯒꯣꯏ ꯏꯁꯩꯒꯤ ꯊꯕꯛꯇ ꯌꯥꯝ ꯊꯥꯖꯗꯅ ꯃꯤꯡꯆꯠ ꯐꯪꯕ ꯃꯇꯝ ꯑꯣꯏꯔꯤ꯫ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯊꯣꯏꯅ ꯑꯀꯥꯏꯕ ꯂꯩꯔꯣꯏ, ꯑꯗꯨꯒ ꯃꯍꯩꯒꯤ ꯑꯣꯏꯅꯁꯨ ꯑꯗꯨꯝ ꯐꯒꯅꯤ꯫ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯋꯥꯔꯤ ꯁꯥꯕ, ꯃꯇꯝ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯕ ꯐꯪꯉꯨꯗ꯭ꯔꯕꯗꯣ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯋꯥꯔꯤ ꯁꯥꯕ ꯐꯪꯖꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯃꯇꯝ ꯑꯣꯏꯒꯗꯧꯔꯤ꯫ ꯑꯁꯨꯝꯅ ꯉꯁꯤ ꯊꯝꯖꯔꯤꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜꯁꯦ ꯑꯗꯨꯝ ꯃꯊꯪꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯁꯨ ꯑꯗꯨꯝ ꯂꯦꯞꯇꯅ ꯁꯟꯗꯣꯛꯆꯕ ꯉꯝꯖꯕ ꯑꯣꯏꯖꯒꯦ ꯍꯥꯏꯇꯥꯔꯦ꯫ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯄꯒꯤ ꯃꯇꯤꯛ ꯊꯕꯛꯁꯨ ꯌꯥꯝꯁꯤꯜꯂꯛꯏ, ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯖꯕꯁꯦ ꯃꯄꯨꯡ ꯐꯥꯅ ꯍꯦꯛ ꯉꯝꯗꯕ, ꯃꯌꯥꯝꯅꯗꯤ ꯈꯪꯕꯤꯅꯤꯡꯕ ꯀꯌꯥ ꯍꯥꯏꯕꯤꯔꯛꯄꯁꯤꯡꯗꯣ ꯃꯄꯨꯡ ꯐꯥꯅ ꯊꯝꯖꯕ ꯉꯝꯗꯕꯁꯤꯡꯁꯦ ꯉꯝꯂꯤ ꯃꯈꯩꯗ ꯑꯩꯅ ꯃꯇꯝ ꯀꯥꯏꯊꯣꯛꯆꯔꯒ ꯑꯗꯨꯝ ꯈꯔ ꯉꯝꯅꯕ ꯍꯣꯠꯅꯖꯔꯒꯦ, ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯅꯤꯡꯕ ꯊꯨꯡꯍꯟꯖꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯉꯁꯤꯒꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜꯁꯦ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥꯗ ꯂꯧꯖꯒꯦ꯫ ꯃꯌꯥꯝ ꯅꯨꯡꯁꯤꯖꯔꯕ ꯚ꯭ꯌꯨꯋꯔꯁꯤꯡ, ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ, ꯋꯥꯟꯁ ꯑꯒꯦꯟ ꯑꯃꯨꯛꯇꯒ ꯍꯥꯏꯖꯒꯦ, ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ 200K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ, ꯚ꯭ꯌꯨꯋꯔꯁꯤꯡ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯒ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯒꯦ, ꯄꯤꯅꯕꯤꯔꯁꯤ꯫ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ꯫